Matamgi Manipuri Wari channel asibu tabiriba kwain pumnamakpu taramnok jeri ngasi sumahau sango Nuja Thoibi Yangkai Mathai suba tangkak amok puduna lakjeri mayam punna taminarasi Phone du thamba suyanda masadu pakhatpada sulairi Lord kyamna Lord kibana tanjaduda Isormana thongna hapirak prakarino punsibana tingnadanaba maongda samjin sajilaga khumnakli Damja akhoi thoinunida Sayon bado ay lang tinasawi ay sangang siga ngang tutorok pa sang drain hayam liba Thaino ay thamangi natay thabag dyan nabam taloy salukigi Asi hayam laga phone do fat kag thali Punsiba so lai dyan na thaino ni hain bado da kaysu khaludri Punsiba matasana lai jugi manag do da fam tharagli Damja kaitorage Baba na matang thada deli jasi hayba Thabag mayam siga matasari bani Kaidobo na haise Ima so makwang na harise Doktor da yung tukning Baba so jik ningi haiba Kayam ko'y nalayak doy no Thama mukti lagkadago mali Thama mukti bo chapiuro damja Hen bagay ga ningthem ga akoyam janglagane Thama yung sandago da adum yung salharage kidarage Hen baga chan ang batorambane Adu da Angel so confirm oiri haiba do da Chapado nungay roin haiba Lai jo sumatang jaring ay da punsiba bo dyan na methem jin birakli Hoy jo medam ja japiruro Dam ja hoy thorok baga Macha thoy ja on baga mapajap jarni Punsiba na kanda tumli bangang do da munneng na do na Angang macha si thamamaga Nang na thabag jatoy sine ay nuwari si Natugi di kem te khalo no dam ja mam ja sulay sedi Nini sulay di Thaino so ningthem tharaga lahaluraga angangi di kaishu morning hai leti Punsiba lai jugi makuto para dona yam nungai tana tamna hairakli Anga ayung nung thil thabag jatlura so wan hanjalak pada icha thoiga nangagi mathong yeng naga awawa pumakokli bani Ay mikup amada namana jabu thadok tuna jatningdi Lai jo punsiba da mapira chen tuna yeng laga Damja Mai jabo mikup amta thadok biganu ko Damjagi minung sina yumlaga Macha thoigay ka bo Damjagi na thanung duda Che na konsin duda thambiyo ko damja Punsiba lang jagi makok duda paranga Jingsin duna mathana chichet konsin duna thamni Asum na matam kara haukre Haina kibagi matung inna Punsiba so Deli dyan na baloy sin na bahot nari Lai jo sawada pa yung sin bachang negli Damja kay watli ke Punsiba purit ko damdo Pansin hairakli Loiri Yangan bidi Lai jo sa punsiba ki manag do da pamlaga Babagi magana Mahigi kada pusin ki bani Angang kapan ganu ko Madam jana sangong bitaw Hay midam ja Samjit hala ba Hadri Lai jo pamlama do pukhaw galaga Dressing table layri ba dom do da Prap laglaga Samjit do laura do na Mamay do palay thorak ba da Punsiba ka kong tingay ne As Kaino Sapanaw siya pangungdan ni damja Punsiba lang jud makwang do da gola do na Anga Ningpong janingi Lai jud sa punsiba da yung dabi Yam ikay na hayrakli Sumthoki ba do da Larak majigay dukan na talay rojo Dukan gi pingpong do na timi Ay na janingi say Nang gi pingpong do ni Nachano pilay sabi pandorakan sila Yam kano ko damja Jaloy Mitha mari da ngari bacha si bau risabi pari kaina Damja karan daw no se thadomi Yade thamani ithana tumudu si Jalam dai se da pingpong du khara charaga chatlade ada tumnam dai khudengi class bang ningsingaga tumba yai dana As yam khale damja Ima hoi ja Wan thai baloi tringe punsibagi makut namu dona lai jugi makuk do pairaga pingpong du pije Nan makai punsibagi matung interview lai jadu ngasi di hik kaplakli Kari maram gi kap diba Lai jagi sentharak pa pirang singdona Punsiba ki timbal maya yawrak pa duda Punsiba du kan kang tatay Punsiba pisong ani do kang suksuk langa Lai jagi timbal du pat hadok la dona Makut ani do na Lai jagi khajay ani do da pairaga Kay gino nga Nang kapisiba Kay gino Ay na dili chat payra Dang da chat haring tadi chat lui Lai jo wang mang pang kang di Punsiba ki pao kum pifam kang di Lai janat te hai bago mangag tu phat phat hairakli
ꯄꯨꯟꯁꯤꯕ ꯁꯣꯂꯥꯡꯖꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯗꯨꯅ ꯑꯗꯨꯗꯤ ꯀꯩꯒꯤ ꯀꯞꯄꯤꯕ? ꯅꯨꯡꯁꯤꯕꯒꯤ ꯇꯥꯔꯛꯄ ꯄꯤꯅꯤ ꯗꯥꯝꯆꯥ. ꯑꯉꯥꯡ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ. ꯍꯦꯟꯕꯗꯁꯨ ꯍꯥꯏꯔꯝꯃꯕꯅꯤ. ꯑꯉꯥꯡꯁꯦ ꯌꯥꯗꯗꯤ ꯅꯪ ꯊꯕꯛꯇꯨ ꯆꯠꯂꯨꯅꯨ. ꯍꯣꯏ ꯗꯥꯝꯆꯥ. ꯁꯅꯥ ꯂꯣꯏꯗ꯭ꯔꯕꯅ ꯍꯩ ꯃꯇꯝ ꯁꯥ ꯌꯧꯈ꯭ꯔꯦ. ꯂꯦꯝꯕꯤꯅ ꯃꯈꯥꯗꯒꯤ ꯀꯧꯔꯛꯄꯅꯤ. ꯄꯨꯟꯁꯤꯕ ꯁꯣꯂꯥꯡꯖꯒ ꯊꯥꯗꯣꯛꯂꯗꯨꯅ ꯑꯉꯥꯡ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯌꯧꯕꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ. ꯂꯥꯏꯖꯗ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇ ꯅꯣꯝꯂꯤ. ꯑꯁꯣꯝ ꯃꯥꯡꯒꯣꯜꯗꯅ ꯌꯦꯡꯉꯥꯟꯕꯤꯗꯨ ꯂꯛꯅꯕꯗ ꯅꯣꯛꯄ ꯈꯔ ꯍꯥꯏꯔꯛꯄꯒꯤ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤ. ꯂꯦꯝꯕꯤ ꯃꯁꯨꯗꯨ ꯌꯦꯡꯅ ꯑꯁ ꯃꯣꯏꯕꯥ ꯏꯁꯨꯁꯤ ꯄꯨꯈ꯭ꯔꯁꯤꯔꯥ? ꯑꯩꯗꯤ ꯏꯁꯨ ꯊꯝꯃꯝꯃꯒ ꯆꯠꯅꯤꯡꯗ꯭ꯔꯤꯗꯣ. ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅꯦ. ꯀꯗꯥꯏꯗꯒꯤ ꯆꯠꯂꯝꯗꯥꯏꯁꯤꯗ ꯄꯪꯅꯣꯛꯇ ꯅꯣꯛꯁꯤꯜꯂꯛꯑꯦ. ꯑꯗꯨꯕꯨꯗꯤ ꯌꯥ ꯍꯤꯒꯠꯄꯗ ꯍꯥꯠꯅꯤꯡꯗ꯭ꯔꯕ ꯃꯈꯨꯔꯥꯏ ꯂꯧꯕꯩꯅꯤꯗꯅ. ꯍꯩ ꯍꯦꯟꯕꯥ ꯀꯔꯟ ꯉꯥꯡꯗꯅꯅꯦ ꯏꯃꯧꯁꯦ ꯅꯤꯡꯊꯤꯅ ꯁꯦꯟꯅꯧꯀꯣ. ꯍꯣꯏ ꯕꯕꯥ ꯑꯩꯅ ꯍꯦꯟꯅ ꯈꯪꯖꯕꯗꯣ. ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕꯒ ꯂꯥꯏꯖꯒꯁꯨ ꯊꯣꯔꯛꯂꯤ. ꯕꯕꯥ ꯆꯠꯅꯕ ꯇꯧꯔꯁꯤ. ꯍꯣꯏ ꯍꯣꯏ. ꯍꯩ ꯃꯃꯥ ꯏꯁꯨꯗꯣ ꯃꯃꯥꯗ ꯄꯤꯔꯣꯅ ꯍꯩ ꯆꯠꯅꯕ ꯇꯧꯔꯁꯤ. ꯂꯦꯝꯕꯤꯁꯨ ꯑꯉꯥꯡꯗꯣ ꯂꯥꯏꯖꯗ ꯄꯤꯔꯗꯨꯅ ꯔꯥꯁꯤꯌꯥ ꯑꯉꯥꯡꯁꯤꯡꯁꯤꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ. ꯅꯪꯒ ꯃꯦꯝꯊꯣꯏꯒ ꯇꯥꯟꯅꯔꯒ ꯆꯥꯛꯎꯝꯕꯒꯤ ꯄꯣꯠ ꯆꯩ ꯂꯥꯡꯉꯝꯃꯨ. ꯑꯩꯈꯣꯏ ꯊꯣꯔꯛꯄꯒ ꯏꯁꯨꯁꯤ ꯆꯥꯛꯎꯝꯗꯣꯏꯅꯤꯀꯣ. ꯍꯣꯏ ꯏꯆꯦ. ꯄꯨꯟꯁꯤꯕ ꯁꯣꯂꯥꯡꯖꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯑꯉꯥꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯂꯗꯨꯅ ꯃꯆꯥꯊꯣꯏ ꯃꯃꯥꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯕꯕꯥ ꯆꯠꯂꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯨ ꯇ꯭ꯔꯣꯂꯤꯗꯨ ꯏꯜꯂꯒ ꯆꯠꯈ꯭ꯔꯦ. ꯅꯟꯗꯣꯒ ꯂꯦꯝꯕꯤꯒꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯇꯨꯡꯗ ꯆꯠꯈ꯭ꯔꯦ. ꯂꯥꯏꯖꯁꯨ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯄꯨꯟꯁꯤꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ. ꯍꯦꯅꯨꯡꯗꯝꯕ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩꯁꯤꯕꯨ ꯀꯩꯅꯣ? ꯇꯥꯏꯕꯪ ꯃꯄꯣꯛ ꯑꯁꯤꯗ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯒ ꯁꯦꯠꯅ ꯀꯩꯅꯍꯟꯒꯤ ꯊꯧꯔꯥꯡꯕꯅꯣ? ꯄꯟꯊꯨꯡꯐꯝ ꯂꯩꯇ꯭ꯔꯕ ꯂꯝꯕꯤ ꯂꯃꯥꯡꯅꯔꯕ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯣꯏꯍꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯒꯤ ꯃꯄꯣꯛꯁꯤꯗ ꯅꯤꯡꯈꯥꯏꯗꯣꯔꯕ ꯑꯁꯥꯒꯤ ꯇꯣꯔꯕꯥꯟꯁꯤꯗ ꯂꯩꯀ꯭ꯔꯛ ꯆꯠꯂꯕ ꯊꯃꯣꯏꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤ. ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯄꯨꯡꯖꯥꯅ ꯌꯧꯔꯛꯂꯕꯗ ꯊꯋꯥꯏꯔꯤꯕꯗꯤ ꯀꯔꯤ ꯑꯣꯏꯍꯧꯕ? ꯗꯥꯝꯆꯥ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏꯌꯦ. ꯏꯕꯦꯝꯃ ꯏꯃꯨꯡꯅ ꯆꯪꯉꯨꯗꯅ ꯑꯉꯥꯡꯗꯨꯁꯨ ꯇꯨꯝꯂꯦ. ꯁꯨꯝꯕꯤꯌꯨꯔꯣ? ꯔꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ. ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯃꯃꯥꯏꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯑꯣꯍꯩ ꯃꯥꯝꯆꯥ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯂꯥꯏꯖꯗ ꯃꯄꯤ ꯇꯩꯊꯣꯛꯄꯗꯨ ꯍꯧꯕꯗ ꯍꯦꯟꯕꯗꯨ ꯀꯔꯟ ꯉꯥꯡꯂꯛꯂꯤ. ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ ꯇꯧꯏꯁꯦ. ꯑꯩꯈꯣꯏ ꯇꯩꯃꯒ ꯗꯥꯆꯧꯒ ꯇꯠ ꯇꯠ ꯂꯥꯎꯕ ꯃꯈꯩ ꯅꯨꯡꯁꯤꯅꯕꯅꯤ. ꯑꯗꯨꯅꯅꯦ ꯗꯥꯆꯧ ꯆꯠꯈꯤꯕꯗ ꯌꯦꯡꯂꯒ ꯏꯇꯩꯃꯅ ꯀꯞꯄꯤꯗꯣ. ꯅꯪꯅꯅꯦ ꯅꯆꯥꯎꯗꯔꯣꯗꯣ ꯐꯥꯎꯕ ꯀꯔꯟꯗ ꯉꯥꯡꯗꯅ ꯂꯩꯔꯣꯀꯣ ꯅꯪ. ꯑꯗꯨꯅꯦ ꯃꯥꯝꯆꯥ ꯕꯕꯥ ꯍꯣꯏ ꯃꯃꯥꯡꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ. ꯏꯀꯥꯏꯕꯒ ꯀꯩꯝꯇ ꯈꯪꯈꯤꯗꯦꯗ ꯑꯁꯤ. ꯇꯧꯕꯅꯤ ꯆꯠꯈ꯭ꯔꯤꯕ ꯃꯗꯨꯁꯨꯅꯦ ꯆꯞ ꯃꯥꯟꯅꯕꯅꯤ. ꯀꯥꯟꯅꯗꯦꯗ ꯑꯦꯟꯖꯦ ꯂꯥꯎ ꯑꯩꯈꯣꯏꯁꯨꯅꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ. ꯍꯣꯏ ꯃꯥꯝꯆꯥ. ꯑꯦꯟꯖꯦꯜꯒ ꯔꯥꯁꯤꯒꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯑꯍꯦꯟꯕꯗꯨ ꯆꯪꯈ꯭ꯔꯤꯕ ꯑꯦꯟꯖꯦꯜꯗ ꯌꯦꯡꯂꯒ ꯃꯊꯟꯇ ꯁꯣꯟꯖꯔꯛꯂꯤ. ꯏꯇꯨ ꯅꯨꯡꯁꯤꯕꯁꯦ ꯃꯃꯥ ꯑꯣꯏꯔꯝꯗꯥꯏꯁꯤꯗꯅ ꯈꯪꯍꯦꯟ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤꯅꯦ. ꯏꯇꯨ ꯅꯨꯡꯁꯤꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯡꯗ꯭ꯔꯤ ꯀꯩꯅꯣ. ꯅꯨꯡꯁꯤꯕꯅ ꯈꯨꯅꯨꯡꯁꯤ ꯑꯃ. ꯑꯁꯣꯝꯗ ꯂꯥꯏꯖꯁꯨ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯑꯉꯥꯡꯗꯣ ꯐꯃꯨꯡꯗ ꯁꯨꯝꯕꯤꯔꯒ ꯋꯥꯈꯜꯗꯨꯗ ꯈꯜꯂꯤ. ꯗꯥꯝꯆꯥ ꯅꯐꯝꯗ ꯂꯣꯠꯂꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯗꯥꯝꯆꯥꯒꯤ ꯅꯤꯡꯉꯝꯗꯕꯒꯤ ꯄꯤꯔꯥꯡ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ. ꯋꯥꯗꯨꯅꯇ ꯂꯥꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯗꯥꯝꯆꯥꯒ ꯅꯛꯅ ꯂꯩꯔꯒ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯆꯔꯦꯅ ꯈꯟꯗꯨꯗ ꯍꯔꯥꯎꯖꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯩꯂꯕ ꯏꯁꯣꯔ ꯃꯥꯅ ꯃꯤꯀꯨꯞ ꯈꯔꯗꯪꯒꯤ ꯃꯤꯅꯣꯛ ꯑꯣꯏꯍꯟꯕꯤꯔꯝꯂꯦ. ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯗꯨꯅ ꯀꯔꯝ ꯆꯠꯀꯅꯤ? ꯑꯩ ꯉꯝꯂꯣꯏ. ꯑꯩꯒꯤ ꯃꯆꯥꯊꯣꯏ ꯄꯤꯛꯂꯤ ꯃꯃꯥꯏꯕꯨ ꯃꯁꯛ ꯈꯪꯂꯣꯏ. ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯗꯥꯝꯆꯥꯒꯤ ꯃꯔꯨꯝ ꯊꯣꯛꯅ ꯃꯇꯝ ꯈꯔꯗꯤ ꯏꯆꯥꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯐꯪꯍꯟꯕꯤꯌꯨꯀꯣ. ꯂꯥꯏꯖꯨꯗ ꯍꯦꯛ ꯀꯞꯂꯤ. ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ. ꯀꯞꯄꯗꯨ ꯆꯞ ꯑꯃꯨꯛ ꯂꯦꯞꯂꯒ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯤ. ꯃꯣꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯂꯒ ꯀꯣꯜ ꯇꯧꯏ. ꯍꯜꯂꯣ ꯃꯦꯗꯥꯝ. ꯂꯛꯁꯃꯤ ꯑꯩ ꯂꯥꯛꯑꯒꯦ. ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯕ ꯍꯧꯅꯕ
ꯇꯦꯁ ꯇꯧꯔꯁꯤ ꯍꯩ ꯃꯦꯗꯥꯝ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯊꯦꯡꯅꯗꯣꯏꯔꯥ ꯊꯦꯡꯅꯔꯁꯤ ꯑꯗꯨꯗꯤ ꯊꯝꯖꯔꯒꯦ ꯃꯦꯗꯥꯝ ꯍꯩ ꯊꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣꯅꯦ ꯂꯥꯏꯖꯥ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯎ ꯔꯥꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯂꯥꯏꯖꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯤꯠ ꯃꯅꯥꯗꯨ ꯊꯛꯊꯛꯅ ꯈꯝꯂꯛꯂꯦ ꯃꯥꯝꯆꯥ ꯆꯥꯔꯣꯏꯒꯦ ꯑꯩ ꯅꯤꯡꯊꯦꯝꯒ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇ꯭ꯔꯤꯗ ꯉꯥꯛꯇꯪ ꯆꯠꯂꯨꯒꯦ ꯔꯥꯁꯤꯗꯨ ꯆꯤꯡꯅꯅ ꯍꯩ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯀꯩꯅꯣꯅꯦ ꯃꯥꯝꯆꯥ ꯏꯁꯤꯡ ꯄꯨꯕ ꯒꯥꯔꯤ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦꯅ ꯍꯥꯏ ꯗ꯭ꯔꯥꯏꯚꯔꯗꯣ ꯈꯔ ꯁꯣꯛꯑꯦ ꯗꯥꯝꯆꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯉꯥꯏꯍꯥꯛ ꯆꯠꯂꯨꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅꯤ ꯊꯛꯀꯠꯂꯤꯗꯨꯕꯣ ꯊꯛꯀꯠꯀꯅꯨ ꯀꯩꯁꯨꯝ ꯇꯧꯔꯝꯂꯣꯏꯀꯣ ꯉꯥꯏꯍꯥꯛ ꯆꯠꯄꯤꯔꯨꯔꯣ ꯑꯗꯨꯗꯤ ꯆꯥꯛꯁꯦ ꯈꯤꯇꯪ ꯆꯥꯔꯒ ꯆꯠꯂꯨꯗꯅ ꯆꯥꯔꯒꯦ ꯃꯥꯝꯆꯥ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧꯒꯦ ꯑꯗꯣ ꯃꯥꯝꯆꯥ ꯑꯉꯥꯡꯁꯦ ꯄꯨꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯝꯃꯝꯃꯒꯦ ꯍꯣ ꯅꯪꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅꯅꯦ ꯏꯁꯨꯁꯤ ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯄꯨꯁꯤꯜꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯁꯤꯅ ꯌꯥꯏꯉꯥꯟꯕꯤ ꯄꯨꯐꯝ ꯈꯜꯂꯒ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯔꯥꯁꯤ ꯊꯣꯛꯈꯤꯕꯒ ꯂꯥꯏꯖꯁꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯂꯧꯈꯠꯂꯗꯨꯅ ꯂꯛꯁꯃꯤꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯏ ꯅꯪ ꯕꯖꯥꯔꯗ ꯑꯩ ꯂꯧꯕ ꯂꯥꯛꯑꯅꯨ ꯑꯩ ꯃꯐꯝꯗꯨꯗ ꯗꯥꯏꯔꯦꯛ ꯂꯥꯛꯑꯒꯦ ꯃꯦꯁꯦꯖꯇꯨ ꯊꯥꯔꯝꯂꯒ ꯂꯥꯏꯖ ꯐꯤꯔꯣꯜꯗꯣ ꯁꯠ ꯍꯣꯡꯗꯣꯛꯂꯒ ꯅꯤꯡꯊꯦꯝꯒ ꯂꯣꯏꯅꯅ ꯕꯕꯤꯅꯥ ꯇꯝꯅ ꯂꯥꯛꯂꯤ ꯅꯤꯡꯊꯦꯝꯁꯨ ꯉꯛꯅ ꯃꯦꯗꯥꯝ ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯒꯦ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯁꯣꯛꯏ ꯑꯁꯤꯗ ꯇꯦꯁ ꯇꯧꯔꯤ ꯍꯥꯏ ꯑꯩ ꯑꯝꯇ ꯍꯪꯕꯤꯔꯨꯒꯦ ꯇꯧꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯂꯧꯔꯝꯃꯦꯗ ꯆꯪꯂꯥꯅꯨ ꯅꯪ ꯑꯗꯨꯝ ꯁꯤꯗ ꯂꯩꯔꯝꯃꯨ ꯑꯩ ꯉꯥꯏꯍꯥꯛ ꯆꯪꯉꯝꯃꯒ ꯊꯣꯔꯛꯑꯒꯦ ꯍꯣꯏ ꯃꯦꯗꯥꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯁꯨ ꯆꯪꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯛꯁꯃꯤꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯦꯁ ꯈꯔ ꯇꯧꯔꯕ ꯃꯇꯨꯡ ꯂꯥꯏꯖꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯂꯒ ꯀ꯭ꯋꯥ ꯀꯩꯊꯦꯜꯂꯣꯝꯗ ꯆꯪꯂꯗꯨꯅ ꯊꯣꯏꯅꯨꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨꯒ ꯑꯉꯥꯡꯒ ꯊꯅꯝꯂꯒ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯂꯥꯏꯖ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯟꯗꯕꯤ ꯅꯤꯡꯊꯦꯝꯒ ꯂꯣꯏꯅꯅ ꯀ꯭ꯋꯥ ꯀꯩꯊꯦꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯅꯤꯡꯊꯦꯝꯗꯨ ꯃꯄꯥꯟꯗ ꯊꯅꯝꯂꯒ ꯂꯥꯏꯖꯗꯨ ꯑꯉꯥꯎꯕꯤꯒꯨꯝ ꯆꯪꯂꯛꯂꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯣꯏꯔꯞꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯨꯔꯇꯤ ꯁꯥꯔꯤꯕ ꯑꯗꯣꯝꯗꯨꯗ ꯆꯪꯂꯛꯂꯒ ꯃꯨꯔꯇꯤ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯒꯤ ꯁꯛꯇꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯦꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯁꯨ ꯑꯇꯠ ꯑꯈꯝ ꯂꯩꯇ ꯁꯤꯟꯊꯔꯛꯂꯤ ꯃꯃꯥ ꯄꯄꯥ ꯅꯆꯥ ꯂꯥꯛꯏ ꯅꯆꯥꯒꯤ ꯁꯛꯇꯝꯁꯤꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯃꯥꯒ ꯄꯄꯥꯒꯅ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯆꯤꯡꯆꯜ ꯍꯥꯞꯄꯤꯔꯝꯃꯣ ꯄꯤꯛꯂꯤꯕ ꯅꯁꯨꯁꯦ ꯑꯣꯟꯊꯣꯛꯂꯝꯂꯒ ꯃꯃꯥ ꯄꯄꯥꯒꯤ ꯇꯨꯡ ꯏꯜꯂꯛꯄ ꯉꯝꯂꯣꯏꯌꯦ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯁꯥ ꯀꯛꯊꯠꯄꯤꯔꯕ ꯎꯆꯦꯛꯀꯨꯝ ꯎꯄꯥꯏ ꯂꯩꯇ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯖꯕꯗꯣ ꯏꯊꯧꯏꯗꯨꯅ ꯂꯩꯔꯦ ꯊꯃꯣꯏꯁꯤꯡꯗꯗꯤ ꯀꯞꯂꯤꯒꯦ ꯃꯥꯏꯊꯣꯡꯁꯤꯡꯗꯗꯤ ꯃꯃꯣꯠ ꯃꯤꯅꯣꯛ ꯅꯣꯛꯂꯤ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯕꯅꯤ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯃꯃꯣꯠ ꯃꯤꯅꯣꯛꯄꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯥꯡꯍꯟꯅꯤꯡꯗꯦ ꯑꯋꯥꯕꯒꯤ ꯄꯣꯠꯂꯨꯝꯁꯨ ꯄꯨꯍꯟꯅꯤꯡꯗꯦ ꯅꯪꯒꯤ ꯃꯤꯀꯞ ꯇꯥꯔꯒ ꯄꯨꯟꯁꯤ ꯂꯣꯏꯕ ꯉꯥꯏꯒꯗꯕ ꯁꯔꯨꯛ ꯅꯪꯒꯤ ꯃꯃꯣꯠ ꯃꯤꯅꯣꯛꯄꯨ ꯄꯦꯟꯅ ꯌꯦꯡꯖꯔꯒ ꯑꯁꯤꯕ ꯀꯧꯕ ꯃꯍꯥꯛꯄꯨ ꯉꯥꯏꯖꯔꯒꯦ ꯂꯥꯏꯖ ꯃꯈꯥꯗ ꯇꯨꯊꯔꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯍꯦꯛ ꯍꯦꯛ ꯀꯞꯂꯤ ꯂꯥꯏꯖꯗ ꯅꯤꯡꯁꯤꯡꯂꯛꯂꯤ ꯗꯣꯛꯇꯔ ꯂꯣꯌꯥꯅ ꯍꯥꯏꯈꯤꯕ ꯇꯦꯁꯀꯤ ꯔꯤꯖꯜ ꯗꯣꯛꯇꯔ ꯂꯣꯌꯥ ꯔꯤꯖꯜꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯂꯥꯏꯖꯒ ꯂꯛꯁꯃꯤꯒꯁꯨ ꯂꯣꯌꯥꯒꯤ ꯃꯃꯥꯡꯗꯨꯗ ꯊꯥꯔꯤꯕ ꯆꯤꯌꯔ ꯑꯅꯤꯗꯨꯗ ꯐꯝꯂꯒ ꯂꯣꯌꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯃꯁꯥꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯂꯣꯌꯥꯁꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯂꯒ ꯁꯛꯐꯝꯗꯨ ꯑꯣꯜꯂꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯃꯦꯗꯥꯝ ꯁꯤꯗ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯆꯜꯂꯦ ꯂꯥꯏꯖꯗ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩ ꯂꯛꯁꯃꯤꯅ ꯑꯣꯏꯅ ꯍꯪꯂꯛꯂꯤ ꯗꯣꯛꯇꯔ ꯃꯦꯗꯥꯝꯒꯤꯁꯦ ꯀꯌꯥꯝ ꯁꯣꯛꯆꯜꯂꯕꯅꯣ ꯑꯗꯨ ꯍꯪꯂꯅꯨ ꯂꯛꯁꯃꯤ ꯌꯥꯝ ꯊꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯅꯕ ꯇꯧꯔꯁꯤ ꯂꯣꯌꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯕ ꯂꯥꯏꯖꯗꯨ ꯃꯃꯥꯏꯗꯣ ꯐꯠ ꯅꯣꯟꯈꯠꯂꯛꯂꯒ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯑꯩ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯑꯩ ꯍꯤꯡꯈꯤꯗ꯭ꯔꯥ ꯂꯛꯁꯃꯤ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯇꯥ ꯄꯥꯏꯁꯤꯟꯕꯤꯔꯛꯂꯤ ꯃꯦꯗꯥꯝ ꯋꯥꯈꯜ ꯍꯟꯖꯤꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯕ ꯍꯧꯅꯕ ꯇꯧꯔꯁꯤ ꯃꯦꯗꯥꯝ ꯋꯥꯐꯝꯁꯦ ꯁꯔꯅ ꯈꯪꯂꯛꯄꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯟꯕꯗ ꯑꯩ ꯏꯁꯥꯗ ꯃꯤꯄꯥꯏꯕ ꯄꯣꯛꯂꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯁꯨ ꯃꯦꯗꯥꯝꯅ ꯌꯥꯕꯤꯔꯝꯂꯗꯤ ꯑꯁꯤ ꯌꯧꯔꯝꯂꯣꯏꯗꯧꯅꯤ ꯂꯥꯏꯖ ꯃꯄꯤꯔ ꯆꯦꯜꯂꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯍꯥꯏꯔꯛꯂꯤ ꯑꯁꯤꯕꯒꯤ ꯊꯣꯡꯖꯦꯜꯗ ꯂꯦꯞꯄꯒ ꯂꯩꯔꯕ ꯑꯩꯕꯨ ꯍꯤꯡꯅꯕꯒꯤꯗꯃꯛ ꯏꯆꯥꯎꯗꯨꯕꯨ ꯀꯔꯝꯅ ꯍꯥꯠꯇꯣꯛꯀꯅꯤ ꯂꯛꯁꯃꯤ
ꯑꯩꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯗꯨ ꯐꯥꯎꯗꯦ ꯃꯐꯝꯗ ꯁꯤꯟꯅꯔꯝꯗꯅ ꯑꯩ ꯆꯠꯄ ꯉꯝꯂꯣꯏ ꯈꯟꯕꯒꯤ ꯑꯩ ꯐꯤꯔꯦꯞꯇ ꯂꯣꯛꯈꯤꯕꯅꯤ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡꯗꯗꯤ ꯃꯦꯗꯥꯝ ꯌꯥꯝ ꯁꯣꯛꯆꯤꯜꯂꯛꯏꯁꯦ ꯐꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯃꯇꯥꯡꯁꯦ ꯌꯧꯔꯗꯤ ꯁꯔꯕ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯂꯥꯏꯟꯁꯦ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯗꯨꯅ ꯗꯣꯛꯇꯔ ꯃꯗꯨ ꯌꯥꯗꯦ ꯈꯪꯍꯟꯗꯕ ꯑꯁꯨꯝ ꯈꯪꯍꯜꯂꯔꯣꯏꯁꯤ ꯅꯣꯏ ꯁꯔꯁꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯇꯦ ꯃꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯕ ꯍꯧꯅꯕ ꯇꯧꯔꯁꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯁꯤꯔꯅꯤ ꯈꯪꯅ ꯑꯩ ꯑꯁꯤꯕ ꯃꯑꯣꯡ ꯌꯥꯝ ꯀꯤ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯗꯣꯛꯇꯔ ꯑꯩ ꯁꯤꯅꯤꯡꯗꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯏꯆꯥꯒꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯄ ꯉꯝꯂꯣꯏ ꯍꯩ ꯂꯥꯏꯖꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯃꯦꯝ ꯊꯣꯏꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯍꯥꯏꯔꯛꯄꯅꯤ ꯂꯥꯏꯖꯁꯨ ꯈꯪꯕ꯭ꯔꯦ ꯈꯪꯉꯤ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨꯁꯨ ꯈꯣꯟꯖꯦꯜꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯂꯥꯏꯖ ꯒ꯭ꯌꯥꯟ ꯈꯪꯇ ꯇꯥꯔꯛꯂꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯃꯦꯝ ꯊꯣꯏꯁꯨ ꯉꯛꯅ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯔꯥꯡꯕꯪꯗ ꯃꯃꯥꯗꯣ ꯎꯔꯝꯕꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯝꯃꯤꯅꯦ ꯅꯣꯝꯆꯥ ꯑꯗꯨꯒꯤꯕꯨ ꯀꯞꯄꯤꯔꯣ ꯀꯞꯀꯗꯣꯁꯦ ꯅꯪꯕꯨ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯅꯤꯡꯊꯦꯝꯒ ꯂꯥꯛꯄꯅꯦ ꯏꯇꯣꯝꯆꯥ ꯀꯀꯥ ꯂꯩꯍꯧꯕ꯭ꯔꯥ ꯂꯩꯍꯧꯗꯦꯅꯦ ꯏꯇꯩꯗꯤ ꯂꯩꯍꯧꯋꯦ ꯑꯗꯨꯗꯤ ꯑꯩ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯏꯃꯨꯡ ꯆꯪꯉꯁꯤ ꯅꯣꯝꯆꯥ ꯅꯐꯤꯅꯔꯣꯒꯗꯨ ꯏꯐꯨꯜ ꯉꯥꯛꯇ ꯇꯩꯔꯤꯅꯦ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯊꯣꯏꯅ ꯂꯥꯏꯖꯒꯤ ꯏꯐꯨꯜ ꯇꯩꯔꯤꯕ ꯐꯅꯦꯛꯇꯨ ꯀꯟꯊꯣꯛꯄꯤꯔꯛꯂꯤ ꯏꯟꯊꯣꯝꯆꯥ ꯀꯟꯊꯣꯛꯑꯅꯨ ꯌꯥꯔꯅꯤ ꯂꯥꯏꯖꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤ ꯏꯟꯊꯣꯝꯆꯥ ꯏꯟꯊꯣꯝꯆꯥ ꯑꯩ ꯊꯦꯡꯉꯦ ꯏꯃꯨꯡ ꯆꯪꯉꯁꯤ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯍꯟꯈ꯭ꯔꯒꯦ ꯃꯦꯝꯊꯣꯏꯒ ꯂꯥꯏꯖꯒ ꯊꯋꯥꯟꯒꯤ ꯀꯥ ꯇꯞꯅ ꯆꯪꯂꯛꯂꯦ ꯊꯋꯥꯟꯁꯨ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯂꯥꯏꯖ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯂꯥꯏꯖꯥ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯆꯪꯉꯣ ꯑꯉꯥꯡꯗꯤ ꯍꯣꯏ ꯕꯕꯥ ꯑꯉꯥꯡꯗꯨ ꯊꯣꯏꯅꯨꯒ ꯂꯩꯍꯧꯔꯦ ꯕꯕꯥ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤꯁꯤꯕꯣ ꯉꯝꯃꯤꯗ ꯆꯠꯄ ꯈꯣꯠꯄꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯈꯔ ꯋꯥꯕꯒꯨꯝ ꯇꯧꯕ ꯂꯥꯏꯖꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯨꯡ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯂꯗꯨꯅ ꯗꯣꯛꯇꯔꯒ ꯑꯝꯇ ꯆꯠꯇ꯭ꯔꯕꯣ ꯕꯕꯥ ꯆꯠꯂꯤꯗ ꯏꯕꯦꯝꯃ ꯏꯀꯥꯟꯕꯨ ꯀꯥꯟꯅꯗ꯭ꯔꯦꯗ ꯗꯥꯛ ꯆꯥꯊꯣꯔꯛꯑꯒ ꯒꯨꯋꯥꯍꯥꯇꯤ ꯆꯠꯂꯒ ꯑꯝꯇ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯦ ꯑꯗꯨꯗꯤ ꯌꯦꯡꯉꯔꯣꯏ ꯁꯤꯗ ꯏꯕꯦꯝꯃ ꯌꯦꯡꯗꯕ ꯌꯥꯔꯣꯏꯗ ꯑꯗꯣ ꯕꯕꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨ ꯏꯇꯣꯝꯆꯥꯁꯨ ꯇꯥꯕꯤꯌꯨ ꯉꯁꯤ 5ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯕꯖꯥꯔꯒꯤ ꯗꯨꯀꯥꯟ 5ꯗꯨꯒꯤ ꯃꯅꯨꯡꯗ ꯗꯨꯀꯥꯟ 2ꯗꯤ ꯌꯣꯟꯊꯣꯛꯈꯤꯅꯕ ꯇꯧꯕꯤꯌꯨ ꯊꯋꯥꯟ ꯉꯛꯅ ꯂꯥꯏꯖꯗ ꯌꯦꯡꯂꯗꯨꯅ ꯀꯩꯒꯤꯅꯣꯅꯦ ꯏꯕꯦꯝꯃ ꯑꯩꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯒꯤ ꯁꯦꯜꯒꯤ ꯗꯔꯀꯥꯔ ꯈꯔ ꯂꯩꯔꯦ ꯑꯩ ꯌꯨꯝꯗꯁꯨ ꯍꯥꯏꯅꯤꯡꯗꯦ ꯄꯄꯥꯅ ꯑꯩꯒꯤ ꯑꯣꯏꯅ ꯊꯝꯕꯤꯔꯝꯕ ꯃꯥꯟꯆꯥꯡꯁꯤꯡꯁꯦ ꯀꯥꯏꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯦꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ ꯕꯕꯥꯅ ꯌꯥꯏ ꯅꯪ ꯀꯀꯥ ꯍꯜꯂꯛꯂꯒ ꯇꯅꯔꯒꯅꯦ ꯌꯣꯟꯊꯣꯛꯈꯤꯅꯕ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯕꯕꯥ ꯑꯩꯁꯨ ꯆꯠꯂꯒꯦ ꯏꯟꯗꯣꯝꯆꯥ ꯀꯀꯥꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯒ ꯋꯥꯐꯝꯁꯦ ꯀꯥꯎꯗꯅ ꯍꯥꯏꯕꯤꯌꯨꯀꯣ ꯍꯣ ꯍꯥꯏꯒꯦ ꯂꯥꯏꯖꯁꯨ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯊꯋꯥꯟꯁꯨ ꯂꯥꯏꯖꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯍꯪꯒꯠꯅ ꯉꯥꯡꯂꯨꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯕꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯕꯅꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯌꯨꯛ ꯑꯃꯅꯤ ꯂꯥꯏꯖꯁꯨ ꯃꯄꯥꯝꯗ ꯆꯠꯅꯕ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯀꯣꯜ ꯇꯧꯔꯛꯂꯤ ꯂꯥꯏꯖꯁꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯇꯝꯆꯥ ꯄꯨꯟꯁꯤꯕ ꯚꯤꯗꯤꯑꯣ ꯀꯣꯜꯗꯨ ꯐꯠ ꯑꯣꯟꯊꯣꯔꯛꯂꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝ ꯀꯦꯔꯝꯃꯤꯁꯤꯅ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯁꯥꯌꯣꯟꯕꯅ ꯌꯥꯏꯉꯟꯕꯤꯁꯦ ꯎꯅꯤꯡꯉꯦ ꯂꯥꯛꯑꯣꯅ ꯐꯣꯟ ꯇꯧꯔꯛꯄꯗꯅꯦ ꯈꯪꯉꯝꯗ꯭ꯔꯦ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯃꯅꯪꯒꯦꯝ ꯀꯤꯆꯟ ꯍꯣꯏ ꯈꯨꯗꯛꯇ ꯊꯣꯔꯛꯄ ꯉꯝꯕ ꯃꯤꯅꯤꯀꯣ ꯑꯁ ꯑꯩꯈꯣꯏꯗꯤ ꯀꯦꯖꯗꯦꯀꯣ ꯗꯥꯝꯆꯥꯒꯤ ꯃꯤꯠꯇꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯗꯤ ꯃꯤꯠ ꯀꯩꯁꯨ ꯇꯧꯖꯗꯦꯅ ꯑꯉꯥꯡ ꯃꯆꯥ ꯊꯣꯏꯗꯤ ꯀꯗꯥꯏ ꯊꯣꯏꯅꯨꯅ ꯍꯧꯖꯤꯛꯇ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯃꯈꯥꯗ ꯄꯨꯊꯣꯛꯈꯤꯕꯅꯤ ꯊꯣꯏꯅꯨꯁꯨ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯆꯠꯇꯣꯏꯅꯤ ꯃꯈꯥꯗ ꯀꯨꯝ ꯏꯆꯥꯗꯣꯝꯇ ꯌꯦꯡꯒꯦꯗꯅ ꯑꯍꯩ ꯀꯨꯝꯒꯦ ꯂꯥꯏꯖꯗꯨ ꯀꯥꯗꯒꯤ ꯊꯧꯔꯛꯂꯒ ꯊꯣꯏꯅꯨꯕꯨ ꯀꯧꯗꯨꯅ ꯃꯈꯥꯗ ꯀꯨꯝꯂꯛꯂꯤ ꯔꯥꯁꯤꯅ ꯃꯈꯥꯗ ꯑꯉꯥꯡꯗꯨ ꯄꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖꯁꯨ ꯐꯣꯟꯗꯨ ꯌꯥꯏꯉꯟꯕꯤꯒꯤ ꯃꯃꯥꯡꯗꯨꯗ ꯄꯨꯁꯤꯜꯂꯒ ꯇꯨ ꯅꯆꯥꯅꯨꯄꯤ ꯑꯈꯠꯄꯤꯁꯦ ꯌꯦꯡꯉꯨ ꯃꯄꯨꯅ ꯂꯩꯕ ꯐ꯭ꯔꯣꯛꯀ ꯁꯦꯠꯇꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯕꯣꯕꯣꯛꯈꯣꯏꯗ ꯀꯨꯀꯨꯏ ꯆꯠꯇꯣꯏꯒꯤ ꯍꯔꯥꯎꯔꯤꯁꯦ ꯄꯨꯟꯁꯤꯕꯗ ꯅꯣꯛꯃꯤ ꯃꯆꯥꯕꯨ ꯌꯦꯡꯖꯔꯤ ꯅꯟꯗꯨꯒ ꯂꯦꯝꯕꯤꯒꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯆꯦꯞꯊ ꯃꯁꯨꯕꯨ ꯌꯦꯡꯂꯛꯂꯤ ꯅꯟꯗꯨꯁꯨ ꯃꯈꯣꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯌꯥꯏꯉꯟꯕꯤꯗ ꯂꯛꯅꯔꯛꯂꯤ
Pupugi masu lao lo pupu bang ge lao de he Yengan bisu khonjol lu khangbagi ma ongda nando deng ladona makottu lambai kari wi ga tawrakli Hai ma masu le sabi phare ko kadai che toino ne kera ga leram siba Ponsibadu to ngana na kanda laikri lambina phone do tap mulladuna hairakpani Rasina kwa kai thal jet kani yeji ahing le kani hai aina le kanu hai ni Leksanu nong phadok su mabok khoi da lek pa yaina Ichi cha umage mapot machai do lang bahawra mani ko ho akhoi shu ne thora dawni Ponsibasu phone do lembi dage mulladuna Macha thoi kwa kai thal bo khoi da ahing kya lek to no Thainu na Itai lai tri ngai da thang ma khai ma lai ro dawni adu de hen man ro hoi lai tri ngai da lek pu di lek chau ai la ga dia roi ko Langja shu ponsibagi karan do mayam mamang da tawrakadra kizabana Tamcha wahalam phailang tri ngai da thamjaragi thengkhri thamu Macha thoi mama ma cha hoi da koi ro ko bye bye Asi hairaga ponsibadu phone do thamkhri Ningthem na line jaga Thainunga bo kwa kai thal da thilam laga hankhri